manipur gi law and order ngakpa ngamdraba chief minister karigi chokri konduna leiribano haina mahut minister 𝗟𝗏𝗡𝗏 na phongdokre manipur da thokliba kangluk ki irang asi loisinba ngamdaba chief minister 𝗟𝗏𝗡𝗏 ngasi fawbo karigi chokri konduna leiribano haina mahut minister 𝗟𝗏𝗡𝗏 na phongdokre wafam asi national media ama oiriba news 18 na lauba interview amada phongdokkibani Minister asina makha taraduna hai politics ta yeknaba amadi marup haiba leite hauzik manipur da oiriba fiba masida chief minister asi fam thadoknaba 𝗟𝗏𝗗𝗏 minister asigi maikei digi hai kiba leikre adubu ngasi fawba chief minister na fam thadoktana adumak leiri loinana chief minister na kaukiba ruling MLA singi meeting da karigi saruk yakidabano haina news channel asina hangkiba wahangi pakum piraduna minister asina hai mifam adu law and order gi matangda khanagadabani haina khangalaki adubu mifam aduda manipur gi DGP security advisor amadi chief secretary saruk yanaba kaudraga karigi MLA sing kauribano masida sunnatana numit aduda praja miyamna ihau haurakpadagi MLA singi yummai thanaba honakibada matau karamna mifam adu saruk yagadoribano haiba wafam thamladuna numit aduda mahaki yumdasu miyam thomjalaki minister masama praja miyam ko unaduna wari sanaki hainasu phongdoki manipur gi law and order ngakpa ngamdraba chief minister karigi chokri konduna leiribano haina mahut minister 𝗟𝗏𝗡𝗏𝗏 na phongdokre manipur da thokliba kangluk ki irang asi loisinba ngamdaba chief minister 𝗟𝗏𝗡𝗏 ngasi fawbo karigi chokri konduna leiribano haina mahut minister 𝗟𝗏𝗡𝗏𝗏 na phongdokre wafam asi national media ama oiriba news 18 na lauba interview amada phongdokkibani Minister asina makha taraduna hai politics ta yeknaba amadi marup haiba leite hauzik manipur da oiriba fiba masida chief minister asi fam thadoknaba 𝗟𝗏𝗗𝗏 minister asigi maikei digi hai kiba leikre adubu ngasi fawba chief minister na fam thadoktana adumak leiri loinana chief minister na kaukiba ruling MLA singi meeting da karigi saruk yakidabano haina news channel asina hangkiba wahangi pakum piraduna minister asina hai mifam adu law and order gi matangda khanagadabani haina khangalaki adubu mifam aduda manipur gi DGP security advisor amadi chief secretary saruk yanaba kaudraga karigi MLA sing kauribano masida sunnatana numit aduda praja miyamna ihau haurakpadagi MLA singi yummai thanaba honakibada matau karamna mifam adu saruk yagadoribano haiba wafam thamladuna numit aduda mahaki yumdasu miyam thomjalaki minister masama praja miyam ko unaduna wari sanaki hainasu phongdoki